ꯃꯌꯥꯝꯕꯨ ꯔꯃꯨꯛꯇꯤꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯁꯤꯔꯕꯁꯨ ꯃꯔꯨꯅ ꯌꯨꯏ꯫ ꯂꯧꯕꯤꯔꯁꯤ ꯁꯤꯔꯕꯁꯨ ꯃꯔꯨꯅ ꯌꯨꯏ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯈꯨꯟ ꯑꯃꯗ ꯊꯕꯛ ꯁꯨꯅꯤꯡꯗꯕ, ꯃꯔꯝꯆꯠ ꯌꯥꯝꯅ ꯐꯠꯇꯕ ꯍꯨꯔꯥꯟꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯗꯣ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯄꯣꯛꯂꯝꯂꯒ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯉꯟꯇꯥꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯑꯁꯤꯅ ꯈꯨꯟ ꯑꯗꯨꯗ ꯂꯩꯕ ꯁꯟ ꯏꯔꯣꯏ, ꯁꯒꯣꯜ ꯑꯃꯗꯤ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯍꯨꯔꯥꯜꯂꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯅ ꯈꯨꯟ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯑꯃꯒꯤ ꯋꯥ ꯑꯃꯗ ꯇꯝꯂꯒ ꯑꯃꯒ ꯈꯠꯅꯍꯜꯂꯤ꯫ ꯑꯗꯨꯒ ꯃꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯒ ꯑꯐꯕ ꯁꯥꯗꯨꯅ ꯈꯥꯝꯗꯣꯛꯏ꯫ ꯍꯨꯔꯥꯟꯕ ꯑꯗꯨꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯑꯗꯣ ꯃꯌꯥꯝꯅ ꯈꯪꯅꯔꯗꯨꯅ ꯃꯥꯕꯨ ꯀꯤ ꯇꯨꯀꯨꯠꯆꯕꯗꯒꯤ ꯀꯅꯥꯅꯁꯨ ꯃꯥꯕꯨ ꯃꯥꯌꯣꯛꯅꯗꯨꯅ ꯋꯥ ꯉꯥꯡꯅꯗꯦ꯫ ꯑꯁꯨꯝꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯒꯤ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯇꯧꯗꯨꯅ ꯂꯥꯛꯄ ꯍꯨꯔꯥꯟꯕ ꯑꯗꯣ ꯑꯍꯟ ꯑꯣꯏꯔꯛꯇꯨꯅ ꯃꯄꯥꯡꯒꯜ ꯁꯣꯟꯊꯔꯛꯂꯦ꯫ ꯃꯤꯒꯤ ꯃꯌꯨꯝꯗ ꯍꯨꯔꯥꯟꯕ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯃꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯦ꯫ ꯃꯄꯥꯅ ꯍꯨꯔꯥꯟꯗꯨꯅ ꯆꯥꯎꯅꯕ ꯌꯣꯛꯄ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯇꯟꯕꯗꯒꯤ ꯃꯄꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯣꯟꯅ ꯂꯣꯟꯅ ꯍꯨꯔꯥꯟꯕ ꯍꯧꯔꯛꯂꯦ꯫ ꯃꯄꯥ ꯍꯨꯔꯥꯟꯕ ꯑꯗꯨꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯥ ꯁꯣꯟꯊꯔꯛꯇꯨꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ, ꯀꯟꯅ ꯅꯥꯔꯦ꯫ ꯃꯗꯨ ꯐꯥꯎꯕꯗ ꯈꯨꯟ ꯑꯗꯨꯒꯤ ꯅꯍꯥ ꯑꯍꯟ ꯀꯅꯥ ꯑꯃꯠꯇꯅ ꯑꯅꯥꯕ ꯍꯪꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯤꯗ꯭ꯔꯦ꯫ ꯈꯨꯟ ꯑꯗꯨꯒꯤ ꯃꯤ ꯄꯨꯝꯅꯃꯛꯅ ꯃꯥꯗ ꯁꯤꯈ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯑꯗꯣ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯟꯖꯤꯜꯂꯛꯇꯨꯅ ꯁꯤꯔꯝꯗꯥꯏ ꯃꯇꯝ ꯌꯧꯔꯛꯂꯕꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯀꯧꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯏꯄꯥꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯈꯨꯟ ꯑꯁꯤꯅ ꯏꯄꯥ ꯏꯆꯥꯕꯨ ꯅꯨꯡꯁꯤꯗꯕꯅꯤꯅ ꯀꯅꯥꯅꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯂꯥꯛꯄꯤꯔꯣꯏ꯫ ꯑꯗꯨꯅ ꯏꯄꯥꯅ ꯁꯤꯔꯒ ꯄꯣꯠꯂꯣꯏꯒꯦ ꯈꯟꯒꯅꯨ, ꯅꯇꯣꯝꯗꯅ ꯄꯣꯠꯂꯣꯏꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯅ ꯏꯄꯥꯅ ꯍꯌꯦꯡ ꯁꯤꯔꯒ ꯑꯩꯒꯤ ꯏꯊꯨꯟꯗ ꯆꯩꯅ ꯂꯦꯡꯁꯤꯜꯂꯒ ꯇꯨꯔꯦꯟꯗ ꯊꯥꯗꯧ"꯫ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥꯗ ꯄꯨꯛꯃꯦꯟ ꯄꯥꯎꯃꯦꯟꯂꯝꯂꯒ ꯍꯨꯔꯥꯟꯕ ꯑꯗꯨ ꯁꯤꯔꯦ꯫ ꯃꯄꯥꯅ ꯍꯥꯏꯔꯝꯕ ꯑꯗꯣ ꯀꯔꯤ ꯑꯃꯠꯇ ꯀꯥꯏꯗꯅ ꯄꯥꯡꯊꯣꯛꯀꯦ ꯈꯜꯂꯗꯨꯅ ꯃꯆꯥꯅꯨꯄꯥꯅ ꯑꯁꯤꯕ ꯃꯄꯥꯒꯤ ꯃꯊꯨꯟꯗ ꯆꯩꯅ ꯂꯦꯡꯁꯤꯜꯂꯒ ꯇꯨꯔꯦꯟꯗ ꯊꯥꯗꯈꯤ꯫ ꯆꯩꯅ ꯂꯦꯡꯁꯤꯟꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯇꯨꯔꯦꯟꯒꯤ ꯏꯆꯦꯜꯗ ꯇꯥꯎꯊꯗꯨꯅ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯈꯨꯟ ꯑꯗꯨ ꯂꯥꯟꯊꯣꯛꯂꯒ ꯑꯇꯣꯞꯄ ꯈꯨꯟ ꯑꯃꯗ ꯌꯧꯈ꯭ꯔꯦ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯃꯊꯨꯟꯗ ꯆꯩꯅ ꯂꯦꯡꯂꯒ ꯇꯨꯔꯦꯟꯗ ꯇꯥꯎꯔꯛꯄꯗꯨ ꯎꯕꯗ ꯈꯨꯟ ꯑꯗꯨꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯨꯔꯦꯟꯒꯤ ꯇꯣꯔꯕꯥꯟꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯆꯤꯡꯈꯠꯇꯨꯅ ꯊꯝꯂꯒ ꯈꯨꯟ ꯑꯗꯨꯒꯤ ꯄꯥꯎ ꯄꯨꯕ ꯑꯍꯟ ꯑꯃꯅ ꯆꯠꯇꯨꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯍꯪꯒꯠꯂꯨꯔꯦ꯫ ꯑꯍꯟ ꯑꯗꯨꯒꯤ ꯃꯆꯤꯟꯗꯒꯤ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯂꯩꯕꯥꯛꯀꯤ ꯐꯝꯅꯥꯏꯕ ꯑꯉꯝ ꯑꯊꯧ ꯈꯔ ꯊꯥꯔꯛꯇꯨꯅ ꯑꯁꯤꯕ ꯃꯤꯗꯨ ꯀꯔꯤ ꯀꯔꯝ ꯇꯧꯗꯨꯅ ꯁꯤꯔꯤꯕꯅꯣ, ꯀꯅꯥꯅ ꯍꯥꯠꯂꯤꯕꯅꯣ ꯈꯨꯡꯒꯠꯂꯨꯅꯕ ꯊꯥꯔꯛꯂꯦ꯫ ꯅꯤꯡꯊꯧꯒꯤ ꯑꯉꯝ ꯑꯊꯧꯅ ꯈꯨꯡꯒꯠꯂꯨꯕꯗ ꯁꯤꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯍꯨꯔꯥꯟꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯤꯡꯂꯤꯉꯩꯗ ꯈꯨꯟꯒꯤ ꯁꯟ ꯏꯔꯣꯏ, ꯁꯒꯣꯜ ꯑꯃꯗꯤ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯈꯤ꯫ ꯑꯗꯨꯒ ꯀꯅꯥꯅ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨꯗꯤ ꯈꯪꯕ ꯉꯝꯈꯤꯗꯦ꯫ ꯑꯉꯝꯕꯒꯤ ꯃꯕꯨꯛꯅꯤꯡꯗ ꯈꯟꯈꯤ, ꯍꯨꯔꯥꯟꯕ ꯑꯁꯤ ꯈꯨꯟꯒꯤ ꯃꯤꯅ ꯃꯥꯕꯨ ꯅꯨꯡꯁꯤꯗꯕꯗꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯃꯥꯕꯨ ꯍꯥꯠꯂꯒ ꯃꯊꯨꯟꯗ ꯆꯩꯅ ꯂꯦꯡꯁꯤꯟꯕ
ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯗꯨꯅ ꯋꯥꯐꯝ ꯑꯁꯤ ꯅꯤꯡꯊꯧꯗ ꯍꯪꯒꯠꯂꯨꯕꯗ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯃꯁꯟ ꯊꯥꯔꯛꯇꯨꯅ ꯈꯨꯟ ꯑꯗꯨꯗ ꯂꯩꯕ ꯅꯨꯄꯥ ꯄꯨꯝꯅꯃꯛ ꯐꯥꯒꯠꯂꯒ ꯆꯩꯔꯥꯛ ꯄꯤꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯁꯤꯗꯒꯤ ꯄꯥꯎꯔꯧ ꯑꯁꯤ ꯂꯧꯈꯤꯕꯅꯤ꯫ ꯃꯤ ꯐꯠꯇꯕꯗꯤ ꯁꯤꯔꯕꯁꯨ ꯃꯔꯨꯅ ꯌꯨꯏ꯫ ꯑꯁꯨꯝꯅ ꯆꯍꯤ 1-2 ꯂꯩꯔꯒ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯪꯗ ꯐꯠꯇꯕ ꯅꯨꯄꯥ ꯑꯗꯨ ꯂꯥꯛꯂꯒ ꯍꯥꯏꯔꯔꯦ, "ꯏꯄꯥꯗꯤ ꯄꯥꯞ ꯀꯌꯥ ꯇꯧꯔꯛꯄꯅ ꯅꯣꯔꯣꯛ ꯀꯣꯝꯗ ꯂꯩꯔꯛꯄꯁꯤ ꯋꯥꯔꯦ꯫ ꯑꯗꯨꯅ ꯏꯄꯥꯕꯨ ꯅꯣꯔꯣꯛ ꯀꯣꯝꯗꯒꯤ ꯑꯃꯨꯛꯇꯗꯤ ꯀꯜꯂꯨ" ꯍꯥꯏꯔꯝꯂꯒ ꯃꯪꯐꯥꯎꯅꯔꯛꯏ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯃꯄꯥꯅ ꯅꯣꯔꯣꯛꯇ ꯂꯩꯔꯦ ꯍꯥꯏꯔꯝꯕ ꯑꯗꯨꯗ ꯇꯨꯝꯕ ꯆꯥꯕ ꯈꯪꯗ꯭ꯔꯦ꯫ ꯀꯔꯝ ꯇꯧꯔꯒ ꯃꯄꯥꯕꯨ ꯅꯣꯔꯣꯛꯇꯒꯤ ꯀꯟꯁꯤꯒꯦ ꯈꯟꯕ ꯃꯈꯩ ꯈꯜꯂꯒ ꯃꯄꯥꯅ ꯍꯨꯔꯥꯜꯂꯝꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯍꯨꯔꯥꯜꯂꯦ꯫ ꯃꯤꯒꯤ ꯐꯅꯦꯛ ꯈꯨꯗꯩ ꯀꯥꯎꯗꯨꯅ ꯂꯧꯁꯤꯟꯍꯧꯗꯕ ꯃꯥꯅꯕꯨ ꯊꯦꯡꯅꯔꯕꯗꯤ ꯊꯥꯗꯣꯛꯇ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯦꯟꯖꯥꯡ ꯅꯥꯄꯤ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯅꯨꯄꯤ ꯑꯉꯥꯡꯗꯁꯨ ꯆꯣꯞꯄ ꯍꯧꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯈꯨꯟ ꯑꯗꯨꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯔꯛꯂꯦ, "ꯃꯄꯥꯗꯒꯤ ꯃꯆꯥꯅ ꯐꯠꯇꯦ, ꯃꯄꯥꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗ" ꯍꯥꯏꯅꯕꯗꯒꯤ ꯃꯄꯥꯗꯨ ꯁꯔꯒꯔ ꯀꯥꯈꯤ꯫ ꯃꯄꯥꯅ ꯃꯪꯗ ꯑꯃꯨꯛ ꯂꯥꯛꯂꯒ, "ꯍꯧꯖꯤꯛꯇꯤ ꯏꯄꯥ ꯁꯔꯒꯔ ꯀꯥꯔꯦ. ꯏꯄꯥꯅ ꯅꯉꯣꯟꯗ ꯍꯥꯏꯒꯗꯕꯗꯤ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯐꯕ ꯊꯕꯛ ꯇꯧꯗꯨꯅ ꯅꯄꯥꯡꯒꯟꯅ ꯇꯥꯟꯕ ꯑꯗꯣ ꯑꯁꯦꯡꯕ ꯅꯔꯟꯅꯤ. ꯅꯍꯥꯛ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯥꯡꯒꯣꯟ ꯑꯣꯏꯌꯨ" ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯍꯨꯔꯥꯟꯕ ꯇꯣꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯈꯨꯟ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯅꯧ ꯑꯅꯧꯕ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯀꯌꯥ ꯂꯦꯞꯇꯅ ꯑꯃꯨꯛ ꯄꯨꯖꯔꯛꯈꯤꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯤ꯫